Lanchenbaga ngasi sumaina Dhaka studio da thengna base ai ka sumaina lepmina ba matam da camera mamang sida ko ibani kitang di contrast or mani ba kai phobi ga ngasi faude ado ichan adum phajabay ni aina thibay ni ado handak Mapoksimagi oina da Lanchenbaga je sung Ngouraroidra ado ngorkini haibagi thajabadi yam chawna di lei ado phagi tawni da ngasi da Lanchenbaga yam phaja thome nom khan ge tawe hoi myam nungsibi mi na dum yengmada dum phajana ubiba aduni da Lanchenbaga yamna creative oiba amadi akhoi media partner oina thoklakpa matamda mi myam gi loina support yamna tawbi ko amagi yana ba chatleba si amagi yana ba chatpa matam sida nungai ta ba di chaba tumba khangda myam thengnaram doineba adu Santos Electronics ki oina Lanchenbaga se hawai hakchang yauna ko myam da offer bu oigera ama bu oigera discount leba khudi mang loi khangan bi ba Lanchenbaga gi site gi su client myam amala amgani na khanjai adu ngasi sumaina Dhaka studio da more gi channel sida ko sumaina album ama release tawdore hai kan sida ko thabak chi myam chatlura nang na bachela ine ba ko adu sida Dhaka studio sida support tawbi basa ke haini kama hasga Dhaka studio sida support tawbi basa Lanchenbaga gi site gi su hoi gi subscriber myam ama layam dune ba aduna Lanchenbaga ngasi haijaning se Lanchenbaga gi site gi subscriber myam laiba do Dhaka studio more channel gi subscribe tawbi una Lanchenbaga site gi su haibio hoi subscriber budi myam budi leibana chade ai bu nungsibi ba khara na sum support tawbi bai wani hoi nungsibiri ba khara tara ku leibiri ba myam do sigi Dhaka studio haiba Dhaka studio more haiba channel si support tawbi sigi yamna nungsiba mana IDP myam na more dagi lanjenaraga leiba myam na hangjaba studio makhak oidoi ba Dhaka studio more haija aduga Santos Electronics ki wari je Santos Electronics adum aine he haudorak padagi punna thabak adum tawminarak pane ba he makhong dagi haiba tare ko adum aina punna inkhat minarak pane ba koina video khara namdana khotana adum myam na nungsibi ba khara na adum support tawbirak pa aduga Santos Electronics masamak chi jo more dagi ne ba ko adum more dagi lanjenaraga leiraga sumaina singjamai sangthem lekai da leiraga run tawjaraga myam na nungsibi ba dagi sigi level si bau yobo ngamjare ka kwa kaitel daga hangi ba branch se aduga sumai tawraga moigi adum family oidoini sigi Dhaka studio more hai sisu aduna myam su support tawbiu IDP singbu support tawbibu oina Lanchenbaga su Santos Electronics ki family amane ba adu Lanchenbaga su video myam amada yengbirangani na khanjai aduga ngasi gi halaroi da ba nungsi bihari basina ahum suba puthokchaba oidone ko matung da su myam puthorokini myam support tawbiyo myam ngi mafam da khoina sumaina media partner amoina haijari se haibadi sigumba ama khak leire haibase myam da sinba thungna khangan ja doine ba khangan ja ba matam sida myam na support tawbidraga di success oiroi doine ba khoise aduna myam na support tawbiyo na myam mafam da ni jari minungsi adu hagat chari Lanchenbaga aina haibada soigi ba yarubasu nachal ne khalaga ko ignore tongminas ko thank you sing myam ngak sum ichal ji jo khoi dum thaina ge dum pulak pai chal oidoi ne ba sum ngak khoi nungai ba gi myam nungai na ba haiba tare phagi ju kai oina ngang na ba ngak tane myam na ju lana lobidana ba myam pham da ju haijari